Tripti Dimri mahaki wari se kamain tau bagi habatu mayam pun taminasi mayam pun kaminasi. Indian cinema da yamna kumkhalak liba fagolak liba actress amakaki wari ni mahak apik pataun dagi ni adu ngasidi miyam gi mit yengfam oinari magi journey hawbadagi punna taminasi. Tripti 1994 February 23rd da poki mafamna Uttarakhand gi apikpa town Rudraprayag dani magi punsigi anganba matamsi yamna icham chamna asang amana question ba azabana yom laga leiba mafam dudagi hawrakhibani imung manunga yam nakna leiraga chawrakhibani nature gi nungai ba amadi oiba yaba manglan ke ama mangjaraga lakhi angang oina art pambagi mami taba phangki school da sanaba matamda acting tawbabu oiro natragna jagoi sababu tawraga lakhi habdi perform tawba habasi adum tawraga laabani adubu traditional background dagi lakpa maramna acting da career sembagi manglan dudi lapna adumak tham adubu wari li thokpa pambanina wari li barom da lakhi aduga actor ama oina screen daga thoaga act tawba adugi apamba dudi mangonda lona thamjarami magi schooling loisalaga Delhi da makha tamnabagi damakta lakhi mafam duda laaga mahakna acting si gayamuk yamna pamjai haiba khangki magi apambadu phangnabagi damakta mana nungai jaba comfort oiba zone dudagi tholak le hairga Indian film industry gi yum oiriba Mumbai da chatnaba lepki Mumbai da laaga Bollywood ta changnaba honabada outsider amo oibagi challengers kya ama mayokna rakhi loinena magi apambadu magi talent amadi preservance ki matangda utpasu tarami aduna audition kya ama yawba horki mai paknaba honaraki loinena industry du da changnaba kari tawba yai habasu khangnaba honaki adumna kanna audition yauduna honarakpaduma 2017 dadi poster boy movie sida apikpa role ama phangki masida su ahanba audition dadi khalakti adabu anirak piba yai haidana office ta korpadagi di pirage khankibani film sidagi pakna sakhangnaba di ngamkhidi adubu maduna mahaki ahanba movie di oiki adubu 2018 dadi yam phajana thoklaki Laila Majnu movie sida Shahid Ali na direct tawbani aduga Imtiaz Ali na produce tawbani film sina legendary oiriba Laila amadi Majnu gi nungsi waribu amukhana ningsinghanki mahakna Laila sagibadu yamna magnetic oi thamoida fawbu ngamki commercially success di oikidi adubu critics amadi filmmakers singna magi talent tubu not tawsinbiramki actress ama oibagi mingchat ngakna thamba hoki wenena emotionally challenging oiba role si lorkibani magi oina film si turning point ama oiki magi career si 2020 da amuk walaki psychological drama Bulbul si thokpa matam Anushka Sharma na produce tawbani Netflix original film ama oiriba Bulbul movie sida bahakna Bulbul sabani nahama oina masagi aron wafam lot naba amadi madugi maramna sum khanjin kibana patriarchal wall amada taurga leiba movie ni magi performance tu yamna fazaki hunting oiba akiba piduna audience pu hena chingchil hanki film do mai pak padagi mahak limelight ta lakpa hauki loinana pak sanna khangna bahoraki amadi tungdasu fajaba film kaya ama tawrakini haina thajaba piki magi journey si role khandorakpa mohong amadi career si semagi haidana kidana changkiba aduga ngasina saknairabe ma oiduna leiri mingchat ki damakta thokra aba matam sida ahaki meaningful oiba role da amadi project ta focus piduna laki wangang matam dasu anamba magi character ga kamaina connect tawna ba hona bada adugi matang dasu hena ngangduna lakli magi acting career sida na thairaga mahak grounded oina le amadi magi horok from duga connected oiraga le interview to matam dasu Uttarakhanda kamaina chawrakhiba amadi kari haina tamjarakhiba haibana chingba kayagi matang da ngangi mayamna sakhangnaba misak ama oiragasu industry sigi party natragana atopa glamour singdagi lapna le amadi magi personal life limelight dagi lapna thamjai magi anova film singdi 2022 gi Kala 2023 gi Animal masidagi hena mahaksi khangnakhibani amadi national crush haina su khangnaki 2024 gi Bad News 2024 gi Biggie Vidya ka wo wala video 2024 gi Vulvulaya ahumsini magi journey sina actors kaya abu inspire tawri amadi talent amadi determination na leramba various sing thugai bangami haiba utti ngasisu ma khona ba lepri project ya ma lengdon leiri loina magi mathangi movie amadi isai fans kaya na ngairaga leinari मैम वरीसे खितंग डिटेल अदुम हाकि मतंग द करी खनबि हाबदसु मैम द हाबिरम हाबजे थमजबगु लोइनेना ngasi gi warisi matang si lo shanjarage mathangi wari da mu मैम पुने थेंगनरसि एफरी